Imphal-Jiribam lambi National Highway number 37 da leiba kaimai gi manung chana leiba Tolen khulda masak khangdaba khulai paiba-singna security convoy na Imphal tamna purakpa gas amadi thao puba gari da Nongmei kapsillakkhre thodok aduda driver ani Nongmei na panduna asopa nangkhre LPG bullet tanker ama thao puba gari mari puna gari manga Nongmei maruna panbadage amang ata thokhre hairi thodok asi ngasi ayuk pung 10 makhairom taba matamda Jiribam dagi kilometer 52 rom chatlaga leiba Tamelong district ke Toksem subdivision gi manungda leiba kaimai gi Tolen village ta thokibani Pangthokadoriba 19 suba Lok Sabha mikhal asiga mari lenena NH 37 da truck sing escort toramba security sing lokthokibadage driver singna Jiribam da panduna leirakibani ngasi khangogduna escort tharagani haibadage gari sama henba Pulapna security na ngak senduna Jiribam dagi chatkibani hairi khulai matik sana paiba sakhangdaba singna mafam aduda ngaiduna maikai anedagi Nongmei kapsinduna landarakpani hairi ngasigi thodok aduda sokraba driver ani adudi bullet tanker thorakpa Romesh Mahaki nakong amade mitta soki amasung thao gari thorakiba mohona ye thangba makhongi khongningda Nongmei na panbadagi sokhi Loinana LPG tanker adugi registration number na MN0601144 Nongmei maruna panbadagi gas leak oiki Thao puba gari aduge registration number na MN05C1383 AS01NC7615 MN033214 amadi MN06D0978 dasu Thao gi tanki da Nongmei maru kya panbadage thao sing lambi da haidokibane hairi thodok aduga mari lenena Jiribam da panduna lehoriba driver singna phongdorkibada security na ngak selaga puba gari da Nongmei kapsinduna landarakpagi thong asi yaningde ngasi setakiba gari singda Nongmei kapsilaktuna asopan amadi akayatoi yahonkhre leihoriba aikhoina karamna thorkadoribano ngasi sokiba driver singadu masana texak pul gadoribra amadi petrol tank gas sing yauriba asi kanana thogai pugadori haina phongdokhe Samagi something khara chatba matamda kaimaida itek tore itek torok bose kamai toro itek tore no adidi masigi kilometer chani khak chang balambi je Manipuri jaga sida bus toro ise RP ta dabra no RP ta dam pham sida kamai la koi isko thabi ri do akoi da sali je imala ba ga damaktani akoi isa gi damaktani chana khang Manipur da wali ba khudum se akoi na supply tori bani dabai mayam gi punchi jibo asule da khanba tumi kang wena ubi ba gi ong da use dabai pulam de yam pendre ngasi sapam da Nongmei na pan ba yawe kaimaida Nongmei na makhong da pan ba yawe gas leak oi ba yawi tinki da makhun mayam kapsal akoi huje akoi na paw phange adu huje dabai choi ba kana risk longdori adigi tinki hori be je kamai risk longdori masa masa na ta dai oidori bra adu yaragadi iste sakana akoi gi matik chana security bibiyo